ꯇ ꯑꯣꯏꯌꯨ ꯑꯃꯁꯨꯡ ꯅꯊꯧꯅꯥ ꯐꯧ ꯑꯩꯒꯤ ꯏꯅꯥꯏ ꯃꯧꯁꯤꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ ꯅꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕ ꯌꯥꯊꯪꯁꯤꯡ ꯑꯗꯨꯗꯒꯤ ꯌꯦꯠꯇ ꯅꯠꯇ꯭ꯔꯒ ꯑꯣꯏꯗ ꯂꯩꯊꯣꯛꯀꯅꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯇꯠꯇꯅ ꯄꯥꯒꯗꯕꯅꯤ ꯃꯗꯨꯗ ꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅꯕ ꯅꯍꯥꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯖꯣꯁꯨꯋꯥ ꯄꯟꯗꯨꯞ 1 ꯄꯗ 7 ꯑꯃꯁꯨꯡ 9 ꯗꯒꯤꯅꯤ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ आमेन इबुंगोद चंगजमिनसी थागतजरी इपा इबुंगो ngasi amuk nahongnana yankhai suba afaba wapawgi matam sena chada pinabire ibungo ipagi aningbada thawai sengbana aibu sijinabiyo haina isabu amuk hana kathokjari aina khangdana ipagi mangda langjakhiba iral pumnamak ibungona kokpiyo hawbadagi loiba phawba ibungona aibu sijinabiyo haidana ibungogi sem thoirabana chanipa प्रभु जीशु ख्रिस्त की मिंगलेन सोंदुना निजरी आमेन ऐगी नुक्सिबा मरुप सिंह ngasiगी yankhai suba afaba paugi mingthol title ase thongna leiba christian ama oyu english study be a courageous christian haina thamjaraki aidi pokpadagi haksang kaya kande aduna thawai di kanba pamjaki aduna thawna phaba missionary singi wari se marak ta ai he pajai nainajai adaga thawai da sakut bu phangjai sum parak pada yam nungsiba wari mate ama thengnai ahan bada ai hapsake Fernandez de Queiroz haibase mahakna sok lising amaga chatruk supna tarukta island maripu samnaba ithat maripu samnaba माइल चामरी के यांखै सांगबा साउथ पैसिफिक आइलैंड हाइबसे मान डिस्कवर तौकी पुथोकी अदुगी मतुंग द सोक लिसिंग अमगा चाट्रेट हुंद्रा हुंदोइदा जेट कोइगी कैप्टन जेम्स कुक से माउना आइलैंड सिंग अदो अमुक नाउना एक्सप्लोर तौरगा मागी ममिंग से न्यू हेब्रिडेस हाइना अमुक मिंथोन बिकी मदुदा लेरिबा मी सिंग अदुदे कैनिबल सिंगनी हाइबदी मी से थोंगगा चाबा मी चाबा कांगबुनी ताइबंग समनते मफी मरोन फजन सेते सागुमनी अदो करिगुंबदा कुमै हराव फेस्टिवल दा मखोइगी मरक्तगी मी से अदुम हालगा अदुम चाथोकपा सुमाइना मखोइ चटनेबिनी चर्च कयादा मिरोन दा मखोइगी वारी से लीरगा अंगकपो ओइनरमी अदुबु कनामत थौना फन मिशनरी ओइना इचतके हाबदी थोलखिते करीगी थोलक्ट्रिबनो हाइरदी चटप चलदी थोंगा चाथोखिनी हाइबसे खंगबा कनासु चटप ngamde asumna mirol khara haukraba tungda nongmati John Williams haibasiga magi marup James Harris haibasiga makoi anina masabu nahonana isorda kathoklaga surrender tawjaraga ibungogi wahaise Joshua da isorna haibibagam day and night meditate tawjaki पांगल निजकी हिंग सिबा अनिमक्ता थौना हापियु हादुना थौना निजकी थवाय असेंग फंगजकी मदुदगी दि मखोय अनि न वारेप अमा लौरे लंदन मिशन सोसाइटी दा हाइजरे हारगा अकोइबु न्यू हेब्रिडेस दा थाबियु हाइरसी हाइन मोय वारेप से फजना लौमिनकी मखोय अनि गी मसादो पिथोकलगा मबानी गी थवायना लमदुदा ईश्वरगी गिहु मरु ओइना सिद्रिबु मखै मखोगी मसादो थोंगदुना पिजे थोक्ट्रिबा मखै थवायने की हु मरु ओइना तारगा मफमदुदो ख्रिस्तगी सिंगुप लिंखटपा नतना कनामत चटपिररोय अखोय अनिना अहानबगी हु मरु ओइद्रबदी अखोय अनिबु मखोगी चिंजा ओइना पिजे थोक्ट्रबदी सिंगुप हौररोय फी सेलरोय मिरोल लोलरोय मिरक तिलरोय मखोय ईश्वर खंगलरोय हाइदुना पायोनियर ओइना
John Williams amasung James Harris na London Missionary Society da thabi na banijaki makogi kanna nijabado tabiradana so rishimu sanipan kuntra mapan gi November tang kunda makoi kogi New Hebrides sarbe ithat asigi erok manga kauba island adu da thumki makoi ani gi vision di thawai katpani makoi ne hek thungbaga makoi gi vision makoi gi asa makoi gi prathana adu thumki makoi ani na thungba minute ahum mari gi manungda cannibal singna makoi ani bu khudak ta hat ki adu thong duna sathoki madu khangna madu gi thona ni jaraga laki bani makoi gi ningba thungjaki thona phaba isor gi gehu maru oina mafam adu da makoi gi punsi katki isil inausing sahi ahum leiraga so lising amuga chanipan ni phuni thoida John Gedina amuk martyr oikraba isor gi gehu maru ani do madu ising chai duna hawluge aibu thabiu haiduna amuk hingchaya tambak cannibal singi marakta London Missionary Society da thabi na banijaki madu su yabiraduna ma amuk New Hebrides da sahi ma thunglaki so lising amaga chanipan nifuni thoida ma su ithat adu da thungki numit khudingi mathwai hingnaba jungle da lotlaga naitom lakpa cannibal singda jisugi wari se mate sahi tare muksu bato lotlaga marun chum tammaga sandopa hauki makoi ga wari saramaga jisugi wari heglibaga some minutes karada pau phangaga moi mayam laktringa da amu asuk jungle la changaga mapunsigi daily life to numit khudingi pau sanopa loiraga cannibal sing aduna thiba phangloi da mafam da uthakta khara doknung da khara adum lotlaga ma punsi se yam danger oina ma lenki asumna wa pau sandok laga lotuna khwaidagi laibuk thiba punsi amoina lelaga sahi kunmuk surakpadadi martyr anigi gehu maru oina takraba pambi adu man ising chaibi badagi haurakladuna cannibals population lamdam adugi tribe ki mi singi tangkhai ama sahi kun surakpada akhoi James Gedina wa pau sandok padagi martyr ani duna pambi oina hauduna singik lingkhatki mili singa ahum changwa Christian oijaki asumna John Gedina sahi kuntra sugo phawbada thogal tawjaramlaga sogli simsan pan humdrani thoida thona phaba missionary oina magi punsi thawai thaki nungsiba warini isininaw sing matanda John G. Patton haibase mana amuk chatke haiduna amuk chatke hek thungbaga magi nupi masung machani pa ani suma phamadida laina nim influenza naraga siki Mark sahi kun mafam da missionary work tawjaki Mark 1907 sidane si phawbada thogal yamna wana masu ayaba kangrup ama nakpak tanarakta tangkhai ma Christian oidaba tangkhai ma oiba anigi lan marakta mabu hatna naba kayara temsing narakpa matamda live attempt do wana thaidoklaga ma mafamaduda thogal tawjaki asumna mai pakna thogal tawduna ma so lising amaga chamapan sukna taret phawba mafamduda sahi kun chupna missionary work tawduna thawai khutingma pungning honghalame aduga Mark 1907 da siki mauna taibang thadokpu matamda magi church adugi pulpit maningda asumna iduna thammi mana lakpadadi Christian masing yamamde mana hankibadadi non Christian amata leite asumna total population do Christian ohen biramme tamthiraba cannibal sing ado miruk tilan biki ning tamdasu phangkrabani makhoi difference dagi ka asumna thawna phaba Christian haibase taibang pansda hingduna lehobang ngambatu natti Kristagi damak thawai thaba ngamba situation khudingmak ta face mayok naba ngamba adubuni silinausin hawjik adom gi hakjang yam kallabasu adom gi thawai di yam solam bayai hakjang bu kallalaga thawai bu solan badi achumba Christian punsiti natte adom gi hakjang kanbagumna adom gi thawai su kalhan biu hakjang gi immune kannaba kari chagani natraga kari ase aikoi tawgadagi haiba lambi do phajana khangi aikoi na mising hakjang phanabagi dabukta di sajen khangi supplement khangi loinamak
tawfam thopa hakjang phanabai lambidi aikoina khange adugo thawai gi immune kannaba thawai gi kari sinjak chagani karamba exercise tawgadagi haibasidi Christian khudingmakna ayambana khangde thawasu sabide thawai budi wahan laga thammi hawjikti hakjang gi damak koina kari taraga phagani loina khangbagum afafata khangbagum thawai gi damakta su khanbiba matam oire hakjang phaba hakjang kanba hakjang sengba mina hakjang nungairetana adugumna thawai phaba thawai kanba thawai sengba mina thawai su nungairetana aikoina daily lunch amasung dinner chaba khudingi thawai gi lunch thawai gi dinner di charabra ai chadri ko haibase ningsingnarase aduga check tawjarase isili nausin aroiba matamgi khudamdi chap chana thunglare pandemic laina laisat asigi damak immune kalhan bagumna aroiba matamgi thawdo khudingmak lakadoriba sisu mayok naba ngamnanaba covid ki mayok naba ngamnaba immune booster vaccine kapthoktuna honariba immune kannaba honariba sajen tawriba asigumna aroiba matamgi jisuna lechinda lenglakpa nimit adu fawbada tholagadoriba tamthiba thawdo khudingma asibu ngakpa ngamnaba mayok naba ngamnaba joy toba ngamnaba gi damak thawai gi immune su kalhan base nit oi Christian journey asida tudanaba sontadanaba sumna letke hairabadi Matthew chapter 7 verse 24-25 ase aikoina thabak oina utpa maru oi paminase nong chuduna ichaw lakle nungsit silaktuna yum aduda yaire aduga yum adu tude maramdi yum ado nungjaw matakta sarami adugumna aigi wasing asi taraga tawba mi khuding nungjaw matakta yum saba asingba amaga changdamnagani mathi panduk taret padat kunmari amsung kunmanga wahay ado taraga toktaba ibungogi wahay se paba oirabasu taba oirabasu aigi punsida thamak oina taki bata pangthokpa ado maakti nunungsita su turoi isaw nasu sentharoi maakti kaidawada su tudraba thawna leiba Christian ama oigani masimak aikoigi punsida thawna phaba haibase haunabagi macha amani aikoina thawna phaba Christian se karamna oigadagi haujik awa anagi ahuba sidagina awa anagi aroiba nimit adu phawba tudana lepa ngamnanabagi pambaini wahe do targa tau nungjaw matakta yum saw no nungsit amasung ichaw tuhalloi harise ishorgi wahi ishorna Joshua da hai thawna phau na thawna phau hai sida harise akanba oyu thawna phau ishorna Joshua da akanba oyu na thawna phau musina Joshua da hai akanba oyu na thawna phau Joab na Israel macha sing da hai akanba oyu na thawna phau David na macha nupa Solomon da hai akanba oyu na thawna phau David na Israel macha sing da hai akanba oyu na thawna phau Paul na Corinthians sing da hai be strong and courageous Joshua 1:6-8 Deuteronomy 31:6 adu 2 Samuel 10:12 1 Chronicles 28:20 Psalms 31:24 1 Corinthians 16:13 nasadi haikriba singa sige padat sing aduni Ishorna Moses na Joab na David na Paul na ibungo Jisuna matang kigano na thawna phau akanba oyu haibase aikoida haibirami be strong and courageous adu oirabadi aikoi khudingmak thawna phaba nit oi adugo karamna thawna phaba Christian se oiba ngamgani thawna phaba oinanabagi lambi do adu ishorna Joshua da fajana takpirami Joshua 1:7-8 ase khajitang explain tawjake akanba oyu na thawna phau ni ishorna Joshua da haibiramidana adugo madugi lambi du sukarmai oini se takpirami aba point number 1 aigi inai mausina nawonda piramba wayanya thangpumnamak ado section na nga'u means Bible se paraga to kanu thabak oina taw nga'u thabak oina punsida pangtho'u haibibani adu oirabadi aikoi nungjaw matakta yum saba
asingba mi ama oigani nong kanna chuduna ichaw laklabasu akanba nungsina yumbatuda yeirabasu khak turaroi Matthew 8:24-25 tuni isona Joshua da hairi sister wa singado targa thabuk oina nga u hairis mase thauna phaba Christian haibase oina naba ahuba step targa punsida thabuk oina tawbiba number 2 yathang sing adudagi yetta natraga oida leithokanu isona Joshua da hai yetta leithokpa means atopa lai singi tung inba tawganu haibani Deuteronomy anisuba waingon kunipan ki 13 da ubigani oirom da leithokanu means isodagi tabang palom da chatkanu daimana satkibado 2 Timothy 4:10 masi thauna phaba Christian oinaba anisuba step aduga nahakna wayang yathang gi lairik ase tattana pagadabani aduga ahin numthil chuppa madugi maramda wakhal tawgadabani meditate day and night magi wahido Bible is the day and night haibase yame yawi marupsi adugo meditate day and night haibase ani humukti han yawde ahin numthil ani haibase Bible da yam yawi ahin numthil ani da ibungogi wahida wakhal tawba meditate tawba haibase ani humden yawde masina takpadi Bible is the day and night meditate tawba Christian se isor ki mi se masing yamde haibase yam yawde yamne yawde basina ta eva mi yamde isor ningba kudumok day and night ahinga musung nungtin kogi ahal loiraba Zakaria soina Jisugi matamda so ana niya soy tawriba mayamdo loinama purohit ana hoy leiriba mayamdo adumaina day and night matang sum isor ki tamak ni haidana wahi eduda adumak panggal ni jetuna ibungobu ujana bagi damak thangna phangna bagi damak anu panggal laba akanba ibungogi athang se pangthok pangamna bagi damak wahi eduda panggal ni jetuna wahi eduna panggal oiduna chatpa mi se yamde targa kaya tawna tabani aduna day and night haibase aikhoina tawba oirabadi kaya gi matik aikhoi se panggal phangadabano a courageous Christian thauna leiraba Christian ama khoi oiba ngamkani aikoina Bible paraga madugi maramda ahing nungthil chuppa wakhal taw haribase karigino meditate day and night ki value se karino wahangni kari marungino aikoina day and night ahing nungthil ibungogi shastra se paro aduga madugi maramda wakhal ahing nungthil animakta wakhal taw kari marungi tawdoino number 1 masina aikoibu ibungogi wahaida panggal kanba amasung ibungo da thauna phaba haibase ohendoini Joshua na sumasigi mapana akanba kananai chingbo yeithuraga langamki aduga Israel gi salai tarabo wasak pibagi lam kanan daman kusalaga changba ngamgribani madu ngamnabani Joshua da aina nangonda hairibo yathang sing ase inai mosina pibado achana paro ngau ahin nungtil anida madugu wakhal tawjo adu eti nang mai pat oigani nang mai thiba leiroi hairis kana nai chimu mai thiba pibado madu Joshua na haibi inba mapa ngamki salai tara wasapi be lamda thabiki ani subada ahin nungtil ani makta isorgi waida wakhal tawjaba medi Bible na kari hai makoi de sieli ki torba na thakraba mana khuithaba naidaba Mahiyan sulet taba sangduna talayba pabiga pangkakni haibi laisulisay ama pada ani ahumda yawrabani kuitaba naidaba sangduna talayba means thauna sukhan handaba khak sontadaba punsi courageous Christian thauna phaba Christian ama oina nabagi lambi ne targa ahin nungtil animo madu thaba oina pangthokuna madu wakhal tawjaba se aroiba matamda Christian panggal phangnanaba lambido sinatana leite naha amana sengna leinabagi thauna phaba haibase oinanabagi sengna leinanabagi pambaisu magi wahi asida ngajaba natana leite laisol isai cham 18 gi mapanda naha amana karamna sengna leibagani leiba ngamgani karamna sengba ngamgadoino Joseph kumna Daniel kumna madudi ibungogi wahi asibu ahin nungtil anida wakhal tawjabagi mapa natana ngamoy laisol isai cham 18 gi mapan
ahal lamana any nupa nupi Christian amana sengna leinabagi thauna pangal adusu ibungogi wahai se day and night meditate tawjaba asinatana atai leite laisol isai ama pada aniga ahumga de yawi masi tawrabadi punsida saukhatpa amasung mai pakpa oigani asonma khak oiroi Joshua amagi tare nipan ahubada ina pajakhiba aduni Joshua Egypt ki Gosenda minayo na popani magi maming di Hosea kawi mausi na mabu Joshua hainu bing thonbi bane number 13 ki 16 ta koi ugani ma mausi ki military commander ne aba ma na mausi bu chauna mateng pangki mausi ka yamna nakna na ma chatpa hoki maram di iswagi wahai se ma engage ma khangra bane aba mausi na haram bawa kuting ma do nang ngau hai ki bodo isorna maru hai dingi mamang dingi ma di mausi ga close oina chatlaga mausi gi yathang makok ta hapchaba adugumba naha amani mausi gi yathang ngakuna yekna bolising kaya nu ngakleba sekpal su Jericho wall haidana Jericho gi sekpal haidana khwai dingi hena kallaba wanglaba adugumba sekpal kharaga lami lising kaya na santri tawduna ngakleba Jericho da spy oina lon na changlaga Jericho gi aron ba lambi thong map ye aga parakhiba nu paamani madu khakta sunatana lambadu gi angur sarong do chung graba angur sarong do madu pora aga khuisu khuithande angur ama fo kelandana yekna ba sing khangandana lon puraga halakpa ngomkiba spy tarani thoi manunda aduguma positive kalep kama khakta gana positive lan ngomgani harini ataina mogi yengnorubada lan ngamoy kaujeng ko mani khoise harini Joshua kalep nadi kaishunati harini Ishogi wahida ngajaba semade adum haura abani masina Joshua haibasi maming chatkrini Joshua gi thaunani maduni kalep ki thaunasu madumbuktana mana kana night singdugo maithi bapituna Israel gi salai tarado iraila ne jaba yaitamba wangshawba kanan gi jati mayamadu line maithi bapire harga salai tara haibati Aser Dan Ephraim Gad Issachar Manasseh Naphtali Reuben Simeon amasung Zebulun bu kanan da pusinbi kribani Isogi wahaidu day and night Moksina harimba yathang sido ngakhiba thabuk oina pangthok sakhiba maramna thauna phaba Christian do ma oi thauna phanana explain do isorna adumaina day and night wahaidu targa ngau maduda wakhal tau oide yeta leithokanu haibase masi mantra amagumane koi Hindu gumba atoppada hairagadi yam si koi da hairagana sida si maitai singidi kari haini koi sida yai kai do adugumba paukta aduna thauna phana mathau sumna pangthoklaga Joshua wasakpibagi len kananda pokpana Gosenda minai oina pokhi lan ngamladuna mai palaga punsi nung sang na ma kananda siki Isorna Joshua da na thauna phau haibagi maramdi wilderness lamjau lamhang atuda asum leiba yaroeba wasakpiba lamduda lakpane laaga sum lamjau lamhang da nungairena lan tabuki na leithokpado yaroi kananai chingu joy tawraga khundaduna nungaina aina nakoigi isor oiraga sahar atuda asengba sahar kanan oina semgatlaga maduda nakoigi lamoina palu adunani nathona phau lan amati soknadragadi kanan sin nakoigi oibadi yaroi haibase adugumna isorna ikoida nathona phau hairibase Joshua da haibago aikoida su nathona phau haise hayaba taibung pangi lonam chawba yeknaba adugu maithiba piraga thawai hakchang animak sengna isorgi no thamba ngamkraba thona phaba adugumna aikoisu thawai hakchang animak lonam chawba yeknaba saitandagi mabu joy tawraga sengna isorgi mangda lepa ngamnabane thona phadois aikoina Bible se kaya padaba meditation su tawdaba ahin nungtilani daibumogi wahai su ngaktaba wakhal su tawdaba prathna su kaya tawdaba prayer life oidaba church su kaya kadaba sengna hingba su kaya ngamdaba isorgi wahai du luna su khandaba aduga taibum panbudi yamna luna khanba hojik ti kari tawgadagi taibum pan ki oina dum khanduna leiba masi khuding ma se fattaba yeknaba aduna tapna khudum chanchilakpagi lana tu damana lakcherapa
माना ओवरकम तौरपगी खुदमनी अखोइना सोंथरकपा पागल थौना वालकपगी खुदमनी मदो अखोइगी अहोबदगी थवा यावना क्रिस्टियन ओइजरखिबा पुंबदो असुमाना पोरोगी नक्सलकपा हेना तुम्बदगी याहोरकपा तुम्बदगी मिकअप थोरकपा हाना थाजरबदगी हुजिन हेना थाजगदबा नुंथिंगी मतम नकलकलबा अरान कुबम नकलकलबा मतम सिदा अहोबदा थवा यावरमलगा थौदो वाथोक पेंडेमिक मतंग मतंग सुम पृथ्वीसिदा आइगी निट ओइबा आइगी अवाबा थोलकलिबा मयामसे खनबदा थौना यावदन सुम हंथरादि अदुमैगी क्रिस्टियन हौबगी पुंसीदा थवा यावजगिबा सिंगदो अरेनबा लोइना ताहनख्रेबनि मरुपसिंग सोंथरबदि बाइबलना येकनबादुगी थबक अमसुंग मसक मतौदो ताकपी सोंथगदबा मतम नते नथौना फौ पोलनसु हाइबनि जीसुनसु हाइबनि कीगनो लानदु सोनो पोलनसु हाइबनि येकनबगी मसक मओंग कमदोवी येकनबादुगी थबक करी करीनो अखोइना हुजिक खंगदुना अखोइ थौना फना लान सोनगदबा मिकुपनि मरमदि लमजाव लमांग अखोइ सिगदबा नते अखोइ सुइदना इबोगी मांग लुहक लोइना माइ पाकदुना लेपकदबा ईश्वर की मचा गांतनी अदुना ईश्वर की वाहैना फत्तबा येकनबा अदु मसक मागी लालो अखोइदा ताकपी we have enemies within and outside अखोइ की येकनबा से मनुंग की ओइबे येकनबा ले मापान की येकनबा ले our enemies are invisible and visible अखोइ की येकनबा सिंग से उबा ngamdaba ले उबसु ले अखोइ की battlefield लानफमदि यामे अदुबु लानफम अनि द सुपसिन बयाय अखोइगी लानफम लान सोकनगदब स्टेप अनि लानफम अनि नंबर 1 अखोइगी नुंगद सोकनब लान नंबर 2 मपान द सैतान सोकनब लान अनि असि अखोइगी नुंगद इनविजिबल एनिमीज ले उबंगमदब येकनबदो अखोइगी नुंगद ले मखोइदि लस्ट ऑफ द आईज मिटकी अपांबा लस्ट ऑफ द फ्लेश लुतोंगी ओइबा हक्सांगी अपांबा अमसुंग प्राइड ऑफ लाइफ पुंसीगी नापल हाइरिबा अहुम असिनी समना हाइरगदि ग्रीडी करांबा इमोरल लमचत लुदबा एंड ईगो आई हैव नापल दे आर आवर एनिमीज विदिन अखोइगी नुंगदा लैबा येकनबा सिंनि मखोयद इबुंगोगी वाहैना हाय मखोइसिंग असे ईश्वरदगी नत्ते अदुबु तैबंग पांदगी आहान जॉन अनि की तरह lust of the eyes aduga lust of the flesh pride of life ase isodagi natte aduga taibam pandagi ahan John ani ki tarah aduga taibam pan apumba phattaba diabol adugi makutta lei ahan John manga ki tarah mapan da koi uba phangi punsigi napul haksangi apamba mitki apamba lanthum haksangi apamba ai napul tobe aba pot khudimuk talabadi phangane adebo aina pumnam adu tansalabsu ipadagi nattabanina pumnam aduda aigi hingbadi leite luk tarani thogi taramanga da ibungo Jesus Christ na tapi nungsi jaraba isil inausin lanthum da pen banai daba taibung panda thawai luppa hakchang ya pamba da chatpa asigba pukning adubu माइथीब पीबा बसे अराइबदी नत्ते बसे जोय तोबा ngamnaba thona aduni meditate day and night haibase ibungogi wahay do paro adugo wahay adugi maramda thabak oina ngao madu ahin nungtil ani mukta wakhal tau basi kaktana aigi nungda leiriba yaknaba ahumase maithiba piba ngamgadoribani aduga mu the invisible outer enemy is Satan. Ubati ngamdaba mapan yeknaba aduna Satan ni. Bahak na laina laiset oina natraga miyamabu anabu ohenduna wahali. Aduga thazaba thadu handuna salvation hurana bahone. Namana thazaba sonba midagi ishogi wahi lejaramba dupa oi nautoki. Jumna chacharamba kaya hanta handuna labjat bolali. ईश्वर नपना लेने जरब मी कयामा ईश्वर के मरी लाथोक नाले मान मुनु मुंदन लौथोपी थदत्ती माती अहो बदगी मिनम बने दुगा मादी मिहात पने जो निपांगी निफु मरी दा इबुओ न ताई थाजब सिंबु योसिन बा
aduga khongliba nongsa adusu man olaga lai habse first Peter nipan mangagi nipan uba phangi bahana thajaba singda bangai dut ka manaduna mi kayama mahakpu sargadut ne aduna magi matung in basulairi habse ani suba Korinthia 13 13 da yaw mahakti charamna raba kaisalni adugo mahakna yawi pije setuna thajaba singbo chathoknabagi damakta kayada phajana ma prophet amagi matawgam dharmagi leader amagumna mana lagtuna wa tapthokpo ina so ekoi minan bi habse mathi taret ki tara manga section anaba makoi gi mahi da ki khangna na takpi magi asigu masaklo la sibu ibungo ji suna linnam sum bichik snakes and scorpion haina hai adugo isorgi yatham ngak na chaliba haibi iliba sing adudi mana karim ta su sohan mangam loi haduna lin luk panduk tara gi pada tara mapanda linnam sum bichik matakta net na pangal pibile karigumma matana na koina na koi go man sohan mangam loi haduna ibungo haibiram magi wado targa tawri bi singadi magi thabak plan kudum arem bani ibungo na hai diabol na ma ki matam teli haibu khangba maramna mai hunu saudun ai koi tamna kumthakre phongdok piba tarani thogi last part ubu pang ma ki matam teli haina kumthakre haibasina ma ki matam telabani ai koi na ma sungna ga double lunch su matam tension lagani kuirero chilinaw sin wabi gan Paul na hai if God is for us who can be against us isana ikoi da mulepi rabedi kanana ikoi ke mayok tele pangam kani Romeo ni pan kuntra ma thoi taibong pan babu ngamba mangam adudi ikoi ki thajabani maramdi isor dagi pok labami kudinga taibong pan babu ngamme isor dagi pok pahai base yamna maru oi marup sing na tasing na isor dagi pok labra na ibungo gi wahi da ngajaduna sa libra magi wahi gi maramda ahing til ani mukta wakhal tawjarabra na isor gi pok oi rabra hausik matam basta na say na ba matalitana lami man mi pala siga karigumba mat say na hanbalitana masabu seng na magi matak thong basingi tamak seng na thamjabagom nangam sum ai ibungo gi tamak ta seng na thamlabra ai koi aseng ba Christian oirabra madu tawlabadi na thongna le Christian ama oigani hingba sibadi isor gi business magi aning badalai gani adubu ai koina ki daba thona phabadi ai khoi gi thoni madudi ibungo digi koina phangadabani hauzik himli base na nara mun wakhal tabiyo hauzik ai khoi himli base na nara ai himli bra natraga kristana na ki nungde hingbagira ai gi nungde kristana hingbagira mase hauzik check tabiyo kristana na ki nungde hingbira bade kiningai leite adugi iban siba tongjabani hauji hingbi base aina natte adugo aigi nungda ibungona hingbi bagini aigi hingba kristani siba tongjabani haibase haiba ngamliba kristani ado thongna phaba kristani sil inausin bible gi thongna phaba isor gi mi kharadagi ekoi tamjasi besalapda aina haijenenge joshua ne isor gi waida ngajaraga wang chaurba kanan singmu landa mathiba piki kaya ta lain mathiba piki Daniel isor gi tamak thongna phona nongsa gi makon da kumthaki isor gi tamak tamana thongna phang ki maramdi ibungo gi wahai da makhoi gi punsi do leiki hananiya misal masung azariya na isor gi tamak mairak ta thongna phana changki maramdi makhoi mai lusinaki maramdi mai bungam be isor gi tamak khoi gi punsi kat laga hana bangchang na sem sa tu ne isor gi tamu hingki Egypt minai oi krabo Joseph na isor khaktaga loinaraga Pharaohgi phambal natana whole Egypt ki mapu man oibangamki maramdi man isor ge saminaki Asia pumana porbu thadoklabasu kasum sangba phaduna mabu thambi khrabasu thawna phana lan sonaki lamjela da chenki kananu su thingbangamki de thajabado nga ki thawna phabgi lohobadu magi tamak thamki maramdi man lana to songnaba loiki bolna hai na koina tiabol gi longnam ga mayu nabangam nanaba na koina pattaba nimita mai ongnaba ngamnanaba amasung pumnamuk tawre hairga lepnanaba isor gi lan pijat apumba selu efisya taru ki tarana thoi amasung tarahunta ai koina isor gi lan pijat set ka dori base
ताइबंग पाद नुंगाइनबा कुइने हिंदुना मियाम मरक्तगी लेहौनबा नते सिरिनाउसिंग दियाबोली प्लान खुदिमक अदो मांगहनदुना ईश्वरगी मतिक फोंदोकपा ngamnanabagi tabak plan piset setkatabani John Williams amasung James Harrisna ahing nungtil animak ईश्वरगी वायदा meditate tawjaki madudagi phangjaba pangal thona aduna new evidence ki kana carnival sing gi thwai bu kanbina bu gidama masabu makhoi चिंजा ओइने पिजत थोलगा थवाइना मफम बदुदा थवाइ थादुनि ईश्वरगी की मरु ओइजबदो मखोइना नमखि मरमदे ईश्वरगी मखोइगी थौना फंगजखि अदुनि मखोइबु अइकोइना ईश्वरगी थौना फब क्रिस्टियन ईश्वरगी थौना फब मनाय हाइना हाइनरिबनि अइकोइगी पुंसी सांगबा याय मरुपसे नत्रग तेनबा याय अदुबु थौना फब क्रिस्टियन खक्तन ईश्वरगी अखोइद सिनाबीरिबा थबक असे मपुंग फाना लोइसनबा ngamgani सावने हिलबसु थौना फब क्रिस्टियन ओइद्रबदि कैसु तौबा ngamoi अखोइगी पुंसी कया सांगदबोरसु थौना फब क्रिस्टियन डिपेंडिंग थनमलोइ सोइदन लोइसनबा ngamgani सोइदन लोह फंगani थौना फब क्रिस्टियन दि ईश्वरगी निमित्त थौना फन ईश्वरगी मांग लेप ngamgani थौना फब क्रिस्टियन सिंग खक्तन इबुंगोगी थागत पादो निमित्त अदुद फंगजगani अदुना इबुंगोन हाय अकनबा ओयु नथौना फौ जसवा अमगी तरे सिलिनाउसिंग मतम से थौना फगदब मतमनि अखोगी आराम कुम नक्सिले अहिंग हौक्रे नुथिल नकले हाना थाजरम बादुदगी हौचिन सुलचाम हेना अखोई थाजगदब पुंजानी इसाबु संदोक जसी इबुंगोगी वहाई अहिंग नुथिल अनिमुक्ता वखल तौजसी मदुदा ngaदुना अखोई हिंजसी दियाबल बुमाई थिबु पीरे हायगने इबुंगोगी थागत पदो लोंबनाय तो शहर अदुदा अखोई फंगबगा लोइना लुहु फंगबगा लोइना अखोई इबुंगोग पानमिननबा होनसी बुमनमकी थक्ता इबुंगोना थौजाल पिनबीबा ओइसनु आमेन।